Kanglisa isinaw mayam punong pu he Kanglisa YouTube channel gi Milan Sapom chana ahanba moktada ikokno mayam punong pu khurumjari aduga Kanglipa asida leibidiba Kanglisa punamok pusu khoigi aigi nakta ngasi leibidiba kaka khoigi ningthaujam Hollander aina unagaduriba matang asina khoigi kaka asina paisa ichang changdana yam komna khoigi ok loibiramba haitare kamai tawbono masi kayam kanabno habdo mayam khangminase ado kaka khoigi kaka na ihan hanbada खोगी मसी वोक से लोर को मतम दा ककाना करी करी हाइबदी मसी कदाई दगी लौबीबा वोक सिगी ब्रिज चिना कमाई तौबनो अदगी इन डिटेल दो ककाना हेक होरक पदगी करम सही दगी लोइबा होबिरक बनो सेंदोंग मयाम दो मयाम अमतंग थंबियो का आइजे वोक से याम कुइना कुइरे कोइ सही कुन मंगाम की ममांग दी लोर पाइतारे मतम दुदी वोक लोइबजे ममन होंगमे लुपा आइना लोरक मतम किजीदा मर हुमद्रामु पिरकपगी चांग अदाइदगी लोइरे लोइबदी अदु अदुम लोइ खलकपजिना मसिगी कानाबदी अदुम लेरे कानाद्रगदी आई लोइरोइको असुम कानाबजे जुम लेरपदगी हुजिकती किजीदा 450 अबब चामरी अदुगी हिंसा पुग लेरेको अदु काने आइने लोइजिना आई साजु अदुम लोइरमिको हाइदि पिंगदि लोइ खलगा चावरा थादोकपजु अदुम लोइरमि मतम याम यानबदी लोइरमदे आई युमदा चहीगी अखोइगी याम सेंगना हाबदा लौ परी मु उबदा चंगिबा एक्सपेंडिचर हारगी थुंगी म्याम चंगिबा खोलिबा म्यामजे सिगी कनोजी काइथोक मतमसिदा मतमदि लौ दु लोइरगा कारकदबा फौथोकतुगा येंगो मतमसिदा इसम समना ओक अनि खक लोइबा ओ मचा अनि खक लोइबसिना मदुना मचा कुओगा हाइदि यार सही दुमदा अनि लोरम मतमजिदा सही दुमदा ओकसे था तरुक था निपाल अदाइदि मचा कोनी मापन तरा अदाइदा मचाजि कोनी को निपाल अदाइदि मचा हापगा लोर मतम ओ मचा अनि जिगी मपीजिगी मचाजिगा योलगा अदुदैदुदा फंगिबा प्रॉफिटुना लौ परि अनि दगी कारिबा फौदुदगी याम थिने हेन बाइ तारे अदि ओक तु लोइबदु याम चंगेदबा अनि खक लोइबजिदि अखोइ युमगी खुचुंग खुनाइ खरा को नमजरा थोंगानि नापि सिंबि खरादि कोबि अखोइगी युमगी थाबा मना मसिंग मतमतंगी पोचिना याम लाइना दुम ngam ani bogdi adu hojikti ai oksi kitang haidi khara hapkat charga ok ai niarli hoji ok ni phuyang khaimuk leiri je sidi kitang adu nadi konar tre khara di henjan le manam ai ni profit tu ena phangdai kitang sum loi khalak pai tar adu masikane kana hebde adu ai na hambal loram badi ai local variety ni ok yam pi ame matam du da hojikti mapan lam dagi lakpa ok sing haidi variety phaba sum makhan sum lakpa dagi ko आई थोइदोकप बेराइटी अयामबदे आई खंग्रा आई दे आइन हाना लोरकपगी हेरिडिटी ओक्सिना अदम सुथांग जेनेरेशन अदम लाकपनिनने मपालगी अखोइ योक्सियार गा हाइबा अदु हाइबा म्यामदे आई लोइदे आइदि लोकल ओक हारगा अखोइ सुम खंगनेबा अखोइ लोइजे मसे मिक्सचर दे दम ओइरक पजाने ओइरागा हुजिकती नियरली केजी 150 बुक ताबा 100 बुक ताबा 120 ताबा पियाबदा 100 चावरबदा को सिबोगदी हुजिक तार ममांग अखोइने लोर मतमदि केजी 100 जी योबु वारामेबा ओक्सि पि चिंगो की टाइप ओइना तौरमेबा हुजि तौरमे अदु हुजिकती सुमाइ लोइरे अदु मपालगी ओक्ते आई लोइद्रे कोई लोकेलिटीज ने अयाम लैबनिना ओक्सि पामनादेबा अरांगबा तुरांगबा अंगौबुजि क्या मोइ खितंग पामबो वाट हाइतरे अदुगा अखोइगी अमुबा सुमाइना मचिनगी हेक सुजनबा सुमाइ तौजिना कोई लोकेलिटीज ने कर पामदौना लोइना कोई समाइ लैजे मणिपुरनि निको मणिपुर हे अखोइगी ट्राइबल जिंग कैजिंग अयाम बजे अखोइ स्वाइगी एरिया दि ए पामनाबजु म्यामबुदि यारंगनि मपालगी दु फत्ते हाबदि नते मपालगी जु लोइ फैबा आइजु लोइनिंगे मपालगी जे येंगनिंगे अफबा दार हाइब्रिड मखल दु येंगिंगे को अदु वाइ सुम लोकेलिटीज ने योन सुम आइगी हाइ नजर पाइतरे अदे माइ सुम दगी लाख एक्सपीरियंस में याम आई सुम सी अदुम लोइजरे होजि भोगदि अदो होजि लेरिसिंग से ओक मपी तरुक तरे दगी मचा 13 मंगा हेन लेरिबा दगी सि मचा मपी गा सेनरिबा मचा अदगी मतिक यामे 13 गा कुन मथक्ता लेरमदौ माले ने सुम खन सि मयाम जी अदुम हारिबा लोकल गी 40 गा 7 मु ओरमदौ माले होजि लेरिसिंग योन थोखिबु जुमुक यावरे अदगी मु कोक्सलक पु यावबा आइगी न होजि सि मु मचा मु सानरे हाइदि अचौबो लोइद्रे मपी जिंगिना मचा सुम कोगा अदुदगी आइना मचा फजगदबा हाइदि अमोम खरा मु योखलोर मपीजिना मचा आई तरल जे मरीरक पुकु हनमे यावेबा अदु अनिरक तो योन मपी मना अदु अनिरक पुकुगा
ꯑꯩ ꯌꯣꯟꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯈꯠꯍꯧꯕ ꯑꯃꯣꯝꯁꯤꯅ ꯑꯃꯨꯛ ꯁꯤꯜꯍꯧꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯥꯏꯆꯠ ꯈꯔ ꯂꯩꯈꯤꯕꯗꯨꯒꯤ ꯑꯣꯛꯁꯦ ꯇꯞꯅ ꯑꯩ ꯒꯦꯞ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩ ꯂꯩꯔꯤꯁꯦ ꯃꯄꯤ 5 ꯂꯩꯔꯦ 5ꯁꯤꯗꯤ ꯍꯦꯟꯅ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯀꯣꯛꯂꯛꯄ ꯃꯆꯥꯁꯤꯡ ꯀꯩꯀꯩ ꯑꯃ ꯃꯃꯥꯡꯗ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯗꯒꯤ ꯃꯈꯜ ꯏꯁꯇꯦꯞ ꯂꯩꯕꯁꯤꯅ ꯆꯠꯂꯀꯥꯟꯗ 40-50 ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯗꯣ ꯀꯀꯥ ꯃꯁꯤ ꯀꯀꯥꯅ ꯂꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯁꯦ ꯂꯣꯀꯦꯜꯒꯤ ꯕ꯭ꯔꯤꯠꯁꯦ ꯐꯩ ꯑꯗꯩ ꯍꯥꯎꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯥꯁꯦ ꯍꯥꯎꯏ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯁꯤꯅ ꯕꯤꯖꯤꯅꯦꯁ ꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯔꯣꯝꯗ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯑꯐꯕ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯪꯉꯛꯄꯁꯦ ꯀꯀꯥꯗꯤ ꯃꯁꯤ ꯂꯣꯏꯅꯤꯡꯕ ꯄꯣꯛꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯌꯦꯡꯅꯤꯡꯉꯤ ꯂꯣꯏꯕꯗꯤ ꯂꯣꯏꯅꯤꯡꯉꯤ ꯂꯣꯏꯅꯤꯡꯕꯗꯤ ꯄꯣꯛꯑꯦ ꯃꯄꯥꯟꯂꯣꯝꯒꯤꯁꯦ ꯌꯦꯡꯅꯤꯡꯉꯤ ꯂꯣꯏꯅꯤꯡꯉꯦꯗꯤ ꯃꯔꯝꯗꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯃꯄꯥꯟꯂꯣꯝꯒꯤ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕ꯭ꯔꯤꯠꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯊꯥ 3 ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯆꯥꯎꯕꯁꯦ ꯊꯥ 3 ꯂꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯤꯅ ꯀꯦꯖꯤ 80ꯒ ꯇꯥꯕꯁꯤ ꯋꯥꯠꯂꯛꯄ ꯍꯥꯏꯇꯥꯔꯦ 60ꯒ ꯇꯥꯕꯁꯤ ꯈꯔ ꯋꯥꯠꯂꯛꯄ ꯌꯧꯕ ꯉꯝꯗꯕꯀꯣ ꯑꯗꯨ ꯌꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯣꯏꯒꯤꯁꯤ나 ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯅ ꯈꯤꯇꯪ ꯆꯥꯎꯕꯁꯤ ꯊꯨꯖꯟꯕ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯅ ꯁꯨꯝ ꯒ꯭ꯔꯣꯠ ꯂꯩꯕꯁꯤ ꯈꯔ ꯃꯣꯏꯅ ꯍꯦꯟꯖꯟꯕ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯃꯁꯤ ꯁꯤꯒꯨꯝꯕ ꯍꯥꯏꯕ꯭ꯔꯤꯠꯁꯦ ꯀꯀꯥꯅ ꯂꯣꯏꯔꯒꯗꯤ ꯌꯦꯡꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯋꯣꯛꯀ ꯍꯥꯏꯕ ꯍꯥꯋꯣꯛꯀ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯏꯔꯝꯗꯝꯁꯤꯗ ꯂꯩꯖꯔꯝꯃꯕ ꯑꯗꯨꯒꯨꯝꯕ ꯑꯣꯛ ꯃꯈꯜꯗꯨꯅꯦꯕ ꯃꯈꯜꯁꯤꯗ ꯈꯤꯇꯪ ꯆꯥꯎꯒꯟꯕ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯃꯨꯛ ꯆꯥꯎꯒꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯆꯥꯎꯒꯗꯧꯕꯁꯦ ꯑꯗꯨꯒꯨꯝꯕ ꯃꯈꯜꯗꯨꯅꯦꯕ ꯀꯀꯥꯅ ꯂꯣꯏꯕꯤꯔꯤꯁꯦ ꯑꯗꯣ ꯀꯀꯥꯅ ꯃꯁꯤ ꯂꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯉꯁꯥꯏ ꯀꯀꯥꯅꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯣꯕꯤ ꯈꯪꯗꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯂꯥꯡꯒꯣꯡꯗ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯈꯣꯛ ꯑꯗꯒꯤ ꯂꯐꯨꯒꯨꯝꯕ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯨꯠꯂꯒ ꯄꯤꯖꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯁꯤ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯄ ꯃꯆꯤꯟꯖꯥꯛꯁꯨ ꯑꯃꯨꯛ ꯆꯪꯉꯛꯑꯦꯕꯀꯣ ꯃꯁꯤ ꯀꯀꯥꯅ ꯇ꯭ꯔꯥꯏꯒꯗꯤ ꯇꯧꯔꯒ ꯌꯦꯡꯕꯤꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯒ꯭ꯔꯣꯠꯇꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤꯁꯦ ꯄꯤꯖꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯥꯔꯚꯤꯁꯁꯤꯅ ꯑꯩ ꯑꯣꯛꯆꯥꯛꯁꯦ ꯄꯥꯡꯈꯣꯛ ꯑꯗꯨꯝ ꯐꯪꯉꯤ ꯑꯩꯈꯣꯏ ꯄꯥꯠꯇ ꯆꯠꯂ ꯐꯥꯜꯂꯤꯀꯣ ꯃꯔꯝꯗꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯠꯇ ꯆꯠꯂꯒ ꯐꯥꯜꯂꯦꯅ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯀꯣ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯍꯥꯏꯕꯁꯤꯗꯤ ꯏꯀꯪ ꯀꯪꯕ ꯂꯝꯅꯦꯕꯀꯣ ꯈꯣꯡꯖꯣꯝ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯣ ꯏꯀꯪ ꯀꯪꯕ ꯂꯝꯅꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯥꯠ ꯀꯣꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯐꯝ ꯅꯠꯇꯦ ꯌꯥꯝꯅ ꯀꯪꯕ ꯃꯐꯝ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯀꯪꯉꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯀꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯇꯧꯒꯗꯧꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯌꯨꯝ ꯃꯅꯥ ꯑꯁꯤꯗ ꯇꯧꯕꯗꯨꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯍꯣꯠꯅꯖꯔꯛꯄꯗꯣ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 15 ꯍꯥꯏꯕꯅꯤꯀꯣ ꯀꯀꯥ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯆꯍꯤ 24-25ꯗꯒꯤ ꯍꯣꯠꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯑꯣꯛ ꯂꯣꯏꯕꯁꯦ ꯀꯥꯟꯅꯩ ꯍꯥꯏꯕꯅꯤ ꯀꯀꯥꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯀꯀꯥꯅ ꯍꯥꯟꯅ ꯇꯣꯛꯄꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯣꯛꯇꯦ ꯑꯗꯨꯒ ꯑꯣꯛ ꯂꯣꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯐꯤꯠ ꯂꯩ ꯁꯦꯟꯗꯣꯡ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯤꯕ ꯑꯣꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠꯀꯨꯝꯕ ꯂꯣꯏꯔꯒꯁꯨ ꯍꯦꯟꯅ ꯃꯁꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯀꯥꯅ ꯍꯧꯖꯤꯛ ꯂꯣꯏꯕꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯐꯤꯠ ꯂꯩ ꯍꯥꯏꯕꯅꯤ ꯏꯋꯥ ꯋꯥꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯧꯕ ꯂꯥꯛꯄꯁꯦ ꯀꯣꯟꯇꯦꯛꯀꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯩ ꯀꯀꯥꯗꯒꯤ ꯁꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯁꯤ ꯌꯣꯟꯊꯣꯛꯐꯝ ꯀꯩꯗꯧꯐꯝ ꯃꯁꯤꯒꯨꯝꯕꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝ ꯂꯧꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯂꯩꯕ ꯃꯆꯥ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯂꯧꯈꯤ ꯊꯤꯔꯛꯄ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯂꯧꯈꯤ ꯑꯗꯨꯕꯨ ꯂꯧꯕ ꯋꯥꯠꯂꯛꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯄꯤꯛ ꯃꯥꯔꯀꯦꯠ ꯀꯥꯟꯅ ꯇꯧꯕꯀꯣ ꯁꯨꯝꯕ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯈꯣꯏ ꯄꯦꯖꯁꯤꯗ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯁꯜꯂꯦ ꯖꯣꯏꯟ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯑꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅ ꯁꯨꯝ ꯑꯣꯛꯁꯦ ꯕꯔꯥꯕꯔ ꯁꯥꯡꯅ ꯂꯣꯏꯔꯛꯄꯅꯤꯅ ꯆꯤꯡꯃꯤꯒꯤ ꯀꯔꯤꯒꯤ ꯑꯃꯒꯤ ꯑꯣꯛ ꯁꯨꯝ ꯂꯧꯅꯈꯤꯕꯩ ꯈꯪꯅꯈꯤꯕꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒꯀꯣ ꯑꯩ ꯑꯣꯛ ꯃꯆꯥꯁꯨ ꯈꯣꯛꯑꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯃꯄꯤ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯟꯅ ꯅꯪꯒꯤ ꯃꯆꯥ ꯀꯣꯛꯑ ꯂꯧꯒꯦꯅꯦ ꯑꯗꯨꯅ ꯁꯨꯝ ꯂꯧꯅꯈꯤꯕ ꯃꯁꯦꯟꯁꯦ ꯁꯨꯝ ꯃꯣꯏꯅ ꯁꯨꯝ ꯂꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯧꯈꯤꯕꯁꯨ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯀꯥꯟꯗꯨꯗ ꯀꯀꯥꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯄꯥꯝꯕ ꯌꯥꯎꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯀꯥꯟꯗꯨꯗ ꯍꯥꯏꯇꯥꯔꯦ ꯀꯀꯥꯒꯤ ꯑꯣꯛ ꯃꯆꯥꯁꯤ ꯄꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠꯁꯦ ꯅꯠꯇꯕ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯪꯒꯟꯗꯕ ꯁꯤꯒꯨꯝꯕ ꯃꯈꯜꯁꯦ ꯂꯣꯏꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯀꯣꯟꯇꯦꯛ ꯇꯧꯔꯒꯗꯤ ꯀꯀꯥꯅ ꯃꯗꯨꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯌꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗ ꯌꯣꯟꯕ ꯂꯣꯏꯈ꯭ꯔꯕꯒꯤ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯊꯣꯛꯇ꯭ꯔꯒꯗꯤ ꯈꯪꯗꯦ ꯊꯣꯛꯄ ꯑꯩꯅ ꯐꯪꯕ
ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝꯃꯛ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯀꯥꯅ ꯂꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯒꯤ ꯍꯣꯠꯅꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗꯨꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯀꯀꯥꯒꯤ ꯑꯣꯛ ꯂꯣꯏꯔꯤꯕ ꯈꯨꯠꯂꯣꯏ ꯑꯗꯒꯤ ꯃꯆꯤꯟꯖꯥꯛꯀꯤ ꯐꯨꯠꯂꯤꯕ ꯁꯦꯝ ꯁꯥꯔꯤꯕ ꯄꯤꯖꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯀꯀꯥ ꯃꯔꯛ ꯊꯠꯂꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯥꯡꯈꯣꯛ ꯅꯨꯡꯒꯣꯛ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤ ꯀꯀꯥ ꯃꯁꯤ ꯊꯤꯕ ꯑꯃ ꯗꯔꯀꯥꯔꯗꯤ ꯑꯣꯏꯌꯦꯕꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯃꯆꯤꯟꯖꯥꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯄꯥꯡꯈꯣꯛꯁꯦ ꯑꯩꯅ ꯁꯨꯝ ꯁꯥꯡꯅ ꯂꯣꯏꯔꯕꯅꯤꯅꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯧꯕꯨꯛꯇ ꯂꯩꯕ ꯈꯣꯡꯕꯥꯜꯁꯤꯡ ꯍꯥꯏꯋꯦꯒꯤꯗ ꯂꯩꯕ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯒꯥꯏꯁꯤꯡ ꯆꯪꯈꯤꯕꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯂꯩꯕ ꯈꯣꯡꯕꯥꯟꯁꯤꯡꯁꯤꯗ ꯑꯗꯨꯝ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗꯗꯤ ꯄꯥꯡꯈꯣꯛꯁꯦ ꯑꯗꯨꯝ ꯆꯣꯡꯉꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯂꯦꯟꯕ ꯃꯇꯝꯗ ꯄꯥꯡꯈꯣꯛꯁꯤꯡꯁꯦ ꯑꯩ ꯃꯔꯨ ꯑꯝꯇ ꯂꯦꯜꯂꯝꯗꯦꯕ ꯑꯌꯥꯝꯕ ꯑꯩꯅ ꯂꯦꯜꯂꯝꯕꯁꯦ ꯑꯃꯨꯛ ꯆꯣꯡꯉꯛꯅꯕꯒꯤ ꯃꯤꯒꯤ ꯂꯝꯗ ꯂꯦꯜꯂꯨꯔꯁꯨ ꯁꯨꯡꯂꯦꯟ ꯂꯦꯜꯂꯝꯗꯦꯕ ꯑꯩꯗꯤ ꯑꯗꯨ ꯊꯅꯝꯃꯒ ꯄꯥꯡꯈꯣꯛꯁꯦ ꯆꯣꯡꯉꯛꯄ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯂꯧ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯈꯛ ꯐꯪꯕꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯩꯕ ꯍꯥꯏꯗꯤ ꯆꯦꯡꯀꯨꯞꯀ ꯍꯥꯏꯗꯤ ꯄꯥꯡꯈꯣꯛ ꯉꯥꯛꯇꯁꯨ ꯄꯤꯖꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥ ꯂꯣꯏꯈꯤꯕ ꯑꯁꯤꯒꯤ ꯅꯤꯡꯊꯝ ꯊꯥ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗꯗꯤ ꯂꯧꯕꯨꯛꯁꯤꯡꯁꯤꯁꯨ ꯍꯧꯔꯝꯕꯁꯨ ꯈꯨꯏꯖꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯀꯩꯅꯣꯗ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯄꯥꯠꯇ ꯆꯠꯂꯦ ꯍꯥꯏꯗꯤ ꯑꯣꯕꯒꯥꯏꯒꯨꯝꯕꯁꯤꯗ ꯆꯠꯂꯦꯕ ꯑꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯥꯠ ꯑꯩꯈꯣꯏꯒꯤ ꯈꯔꯨꯡꯄꯥꯠꯀꯨꯝꯕꯁꯤꯗꯗꯤ ꯃꯣꯏꯒꯤ ꯔꯤꯡꯕꯟꯁꯤꯡ ꯃꯃꯥꯡ ꯀꯩꯀꯩꯗ ꯑꯗꯨꯝ ꯍꯧꯋꯦꯕ ꯂꯐꯨꯁꯦ ꯀꯩꯅꯣꯁꯦ ꯄꯥꯡꯈꯣꯛꯁꯦ ꯍꯧꯕꯅꯤꯅ ꯃꯣꯏꯗꯤ ꯄꯥꯟꯗꯣꯡꯁꯦ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅꯁꯨ ꯑꯗꯨꯝ ꯍꯧꯋꯦ ꯑꯗꯣ ꯑꯩꯗꯤ ꯑꯣꯛꯇꯣꯁꯦ ꯂꯨꯄꯥ 30-40 ꯄꯤꯕ ꯑꯣꯛꯇꯣ ꯌꯥꯝ ꯍꯣꯡꯅꯀꯣ ꯑꯃ ꯂꯩꯁꯜꯂ ꯊꯝꯕꯤꯕ ꯍꯥꯏꯗꯤ ꯌꯥꯝ ꯏꯖꯤ ꯑꯣꯏꯕ ꯒꯥꯔꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯐꯥꯝꯒꯤꯗꯤ ꯁꯤꯁꯤꯗ ꯑꯗꯨꯝ ꯊꯧꯈ꯭ꯔꯒ ꯊꯥꯎ ꯂꯨꯄꯥ 110-130 ꯈꯛ ꯆꯥꯔꯒꯀꯣ ꯑꯗꯨꯝ ꯑꯣꯛꯇꯣꯁꯤꯗ ꯐꯥꯜꯂꯨꯕꯁꯤꯅ ꯑꯗꯨꯝ ꯅꯨꯃꯤꯠ 5-10 ꯑꯗꯨꯝ ꯀꯣꯟꯅꯩ ꯅꯨꯃꯤꯠ 5-10 ꯑꯣꯛꯇꯣꯁꯤꯅ ꯅꯣꯡꯃ ꯆꯠꯂꯨꯕꯁꯤꯅ 5-10ꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕꯅꯦꯕ ꯊꯥꯎꯁꯨ ꯌꯥꯝ ꯆꯥꯗꯕ ꯑꯗꯒꯤ ꯃꯥꯏ ꯆꯦꯡꯀꯨꯞꯁꯤꯒ ꯍꯥꯠꯇꯂ ꯉꯝꯖꯔꯒ ꯆꯦꯡ ꯈꯔ ꯍꯥꯞꯄꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯣꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯃꯠꯇ ꯑꯩ ꯄꯤꯖꯗ꯭ꯔꯤ ꯑꯣꯛꯀꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯃꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯤꯖꯗꯦ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯅꯠꯇꯕꯗ ꯃꯣꯏ ꯁꯦꯝꯃ ꯁꯥꯔ ꯊꯥꯗꯣꯔꯛꯏꯁꯦ ꯄꯤꯖꯗꯦ ꯍꯥꯏꯕꯅꯦꯕ ꯄꯤꯖꯗꯦ ꯑꯗꯣ ꯆꯔꯨꯗꯤ ꯑꯩ ꯈꯔ ꯑꯗꯨꯝ ꯄꯤꯖꯩ ꯑꯗꯣ ꯀꯀꯥ ꯃꯁꯤ ꯀꯀꯥꯅ ꯂꯣꯏꯔꯤꯕ ꯑꯣꯛ ꯃꯌꯥꯝꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯤ ꯀꯀꯥꯅ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯗꯒꯤ ꯁꯦꯟꯊꯪꯒꯨꯝꯕ ꯂꯧꯗꯕ ꯕꯦꯡꯛꯗꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯣꯛ ꯂꯣꯏꯕ ꯌꯦꯟ ꯂꯣꯏꯕ ꯉꯥꯅꯨ ꯂꯣꯏꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯥꯗꯕꯒꯤ ꯑꯁꯤꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯗꯨꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯧꯔꯛꯇ꯭ꯔꯤ ꯑꯗꯣ ꯂꯧꯒꯦ ꯈꯟꯕꯗꯤ ꯑꯗꯨꯝ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯧꯕꯗꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯁꯤ ꯈꯛꯇꯅ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯤ ꯂꯩꯇꯕ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕꯗꯤ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯕꯦꯡꯛꯗꯒꯤꯕꯨ ꯑꯣꯏꯔꯣ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯏꯕ ꯁ꯭ꯀꯤꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯁꯤꯒꯨꯝꯕꯁꯦ ꯀꯀꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕ ꯄꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩ ꯍꯥꯏ ꯑꯗꯨ ꯀꯀꯥ ꯃꯈꯥ ꯇꯥꯕꯤꯔꯣ ꯄꯥꯝꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯦ ꯇꯥꯟꯅꯕ ꯇꯜꯂꯤꯁꯦ ꯃꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁꯦ ꯆꯪꯐꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯑꯩꯒꯤꯁꯤꯗꯩ ꯂꯧ ꯃꯇꯝꯁꯤꯗ ꯃꯣꯏ ꯗꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯆꯪꯅꯤꯗꯅ ꯑꯗꯨ ꯑꯩꯒꯤ ꯂꯦꯟꯁꯤ ꯈꯛꯇꯅ ꯑꯣꯏ ꯌꯥꯗꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯆꯪꯍꯟꯕ ꯁꯦꯟ ꯇꯤꯡꯍꯟꯕꯀꯣ ꯑꯗꯒꯤ ꯃꯁꯤꯒꯤ ꯇꯥꯟꯅꯕ ꯆꯪꯕ ꯀꯥꯟꯁꯦ ꯑꯩ ꯇꯥꯟꯅꯔꯨꯗ꯭ꯔꯤ ꯈꯪꯗ꯭ꯔꯤꯀꯣ ꯁꯨꯝ ꯍꯥꯏꯅꯕ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕ ꯃꯤꯁꯤꯡꯁꯤꯒꯤ ꯈꯤꯇꯪ ꯀꯩꯅꯣꯝꯃ ꯇꯧꯗ ꯌꯥꯗꯕꯤ ꯗꯤꯄꯣꯖꯤꯠ 50,000 ꯑꯃ ꯊꯝꯃꯣꯏ ꯍꯥꯏꯕꯤ ꯑꯗꯨ ꯂꯨꯄꯥ 5,00,000 ꯇꯥꯟꯅꯕꯗ 4ꯒꯤ ꯆꯥꯡ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯐꯪꯕꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯟꯁꯄꯦꯛꯁꯟꯗ ꯌꯦꯡꯕ ꯑꯩꯗꯤ ꯐꯖꯅ ꯂꯩꯔꯦ ꯏꯟꯁꯄꯦꯛꯁꯟꯗꯨ ꯈꯛ ꯂꯥꯛꯑꯃꯗꯤ ꯐꯕ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯄꯁꯤꯗꯁꯨ ꯃꯣꯏꯒꯤ ꯆꯥꯕꯤ ꯊꯛꯄꯤ ꯁꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃ ꯆꯠꯅꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕꯀꯣ ꯑꯩ ꯂꯩꯃꯛꯇꯤ ꯍꯥꯏꯔꯣꯏꯕꯀꯣ ꯑꯩ ꯃꯁꯥ ꯈꯪꯗ꯭ꯔꯤꯕꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯇꯟꯗꯅ ꯃꯅꯤꯄꯨꯔꯗ ꯂꯣꯟ ꯂꯧꯒꯗꯧꯁꯦ ꯑꯩ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯩ ꯕꯦꯛꯁꯤ ꯂꯥꯛꯇꯅ ꯑꯩꯁꯦ ꯂꯧꯗꯕꯅꯦꯕ ꯂꯣꯟꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯦꯕ ꯂꯣꯟ ꯂꯧꯔꯒꯗꯤ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯅꯤꯡꯉꯤꯕ ꯃꯈꯜ ꯃꯈꯜꯒꯤ ꯍꯧꯖꯤꯛ ꯖꯄꯥꯟ ꯂꯣꯝꯗꯒꯤ ꯃꯦꯊꯣꯗ ꯆꯤꯅꯥ ꯑꯁꯣꯝꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯏꯕ ꯕꯣꯀꯥꯁꯤꯒꯤ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯒꯤ ꯑꯣꯛ ꯃꯀꯣꯟꯒꯗꯣ ꯑꯩ ꯂꯣꯏꯅꯤꯡꯉꯦꯕ ꯁꯦꯝꯅꯤꯡꯉꯦꯕ ꯑꯗꯨ ꯄꯩꯁꯥ ꯂꯣꯏ ꯆꯪꯕꯅꯤꯅꯀꯣ ꯄꯩꯁꯥ ꯆꯪꯉꯦ ꯄꯩꯁꯥꯁꯤ ꯆꯪꯕꯅꯤꯅ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯣꯔꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯨꯝꯕ ꯇꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯁꯦꯛꯁꯟꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔో ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯅꯤꯡꯉꯛꯄ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯛꯄ ꯃꯇꯝꯗ ꯂꯩꯖꯔꯤꯕ ꯈꯔꯁꯤꯗꯒꯤ ꯆꯥꯎꯊꯣꯛꯄ ꯄꯥꯝꯃꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯨꯝꯕ ꯇꯥꯟꯅꯔꯒ ꯑꯗꯒꯤ ꯁꯔꯀꯥꯔꯒꯤ ꯈꯨꯠꯊꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯇꯥꯟꯅꯔꯀꯥꯟꯗꯨꯗ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯤꯡꯕꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯄꯥꯝꯃꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ
पैसा लेतबना मरम ओइरकानदुदा अखोइगी तौबा ngamdaba masi अखोइना तानरुरगसु masi पैसा नुंसासे अखोइगी अइना लोन जे फंगद्रिङैदा पैसा जे हाना चटपगी मौंगदा कका मदुनिको कका ना हाइबि माने माने अखोइगी तानरिबा लोन सी अखोइगी फंगद्रिङैदा अखोइगी पैसा हाना पुथोकबा हाइतारे पैसा लेतबगिदमक्ता पैसा अखोइ फंगनबगिदमक्ता चेनबा मतमदा पैसा हाना तिंगबा हाइतारे फंगकानदुदा अदगी सिमदी हाइदना अदुगुंबगी पोटसु नत्तबिदा अखोइगी पैसा ताननबगिदमक्ता चेनबा होरकपदा पैसा हाना तिंगबा मसिगुंबा प्रोसेस से अखोइगी लमदमसिदा अखोइ ककाजिन अहानबसु नते हानसु ममांगदसु असिगुंबा कया कया थोखरबनी मसि लमदमसिदा कका मखा ताबदा अखोइगी ककाना हुजिक लैरिबा ककागी फार्म हाइतारे सिगी अखोइगी यामबनिना फार्म होइना हाइजगे ओके फार्म असिगी स्ट्रक्चर से मसि अखोइगी कैरोइ लेकाइ लैरिबा सराउंडिंग सिदा मसि मनम महा देगी मसिगुंबगी पोसे कमाइना मेंटेन तौबिगे कका माने माने सिगी मनम मा मसि याम प्रॉब्लम अमा मनम महांगी batang jidane bang sai na loan pa mai je habidi manam nam huji ai ji wai sam sam na moi bokasi mak natraga ju wai de hujik lobi je manam phauram moi फाउदे phawra phauram moi ba si akoi wai de lobi system je yumlak ti loi except changoi de bu lobi yai ba masi je aina sum khan mada manam ji su chen da bai tare adugi do tawdubu magi systematic magi kanwajidi designation jidi akoina isam samna aina aham hawdorokudi lebak sida ta flooring matiem toro wane khara loibani do hojiki style du haidi yum kungjalakpani na aina top topa chingya tamya da lamji lauraga tawraga loiba ngamdabni na ko yumlak sida koina loirak targadi manam mahang ji yumlon kerona da problem ji tholok tanaba mina nungai tabji nungai tedan mani ad min nungai tanaba ju ai ju hona ningdeba adu mi problem lak matam ji da okol je khara nana sarakpa amadi japan akoige bokasi na akoige system ama laiba ko koi wise da tawraga wise da mu chemical ke magi masak matum jingji yanjalaga adu da loi matam ji da akoige mathi ji kai ji ga dum wise ju moina dum chaba dum yaba hojiki system ji to adu gum system je loi matam da di yum loan kairona ju problem thoidra na ikhale manam du yamna namdabni na ko ai okse mayam farm tawge harga di ai lam lai tare ko adu na tabida sen yamna thokcha dab lai jadaba farm achomak natraga ju macha ma ki tan ok mapi manga am taram o kulum kuncha ma loibagi di yumnak te loige khan targa di hojiki wai gi system je si loiraga di ising gi ju problem lai tre amarom da akoi ngai tan ising samna kon maju le roi wai gi system ji loirak targa di okta ju masa phaba heli adu kaka sida kaka na huji happy diba wai se masigi wai se akoi gi kano ngasai gi kaka na hairiba system do hidak to chai bibra na chai de ai adu gi system do pura oidriba isam samna aina manam bog di si ju dum phaiba ngasai aina siek na katang tor makha ji flooring to deba ko leibak ne siek sida koina phut ahum khai mukse wai je makha da legre ko aduga wai jaijan baneba wai jaijalaga marak marakta magi mathi je mai system du pura oiba na tamina mathi ji kharaga koina lokthue jala kan lokthue adu ba ya matam na mathi ji kangre mayung jin makha da chupthagre ko leibak ta filter ore chupthagre wai jina adum kangale ga ai tha taruk tare se sidi sung seng da ba yai huji ai loire je thani pa muk sure nipan mapal muk sure wai jin adum kangga leiri mana dum khara dum holaga makhadi yobu ngamde lugi banina adum olaga dum leijaba na ningdam da di lum mai tare moida wai thambajin ningdam da manam ju yam phaiba manam di ngasai chilina wari sanai je manam namam moi namde aina huji leiriba sida akhoi gi ok origin ne akhoi karigumba manam amata leite yumlakta ok loibagi akhoi gi masigi processes tawraga di akhoi gi yumlon kairon na bada akhoi gi manam gi problem leibudo kaka sina tawriba system je hai tare masi adum tawba yare mayam su akhoi gi yumlakta ok loigi khanbiraga di asumaina loibiu haiba sini ado kaka akhoi gi ngasi kaka na akhoi gi honor mi mayam se akhoi gi hujiki matam da kaka gi chahi matang ji hairo di nungai na akhoi yumda potharaga leiba yaba matam oiraga ado hujik fabu honor biri ni ado akhoi gi inkhalak liba naharon sing je sun noning ba hai tare masi hujikti sunin noning ba gi poche mai irei leislakta ba ko masi kaka na mayam da akhoi gi piba yaba message amtang mayam da su pibiramo ai masidi adam ayam matam da ai pi haidi aina yam khangba haiba naludraga jo aina khangjaba khara da haitaga di hujike akoige maje laik tami ba satra mai tare inkalakpagi maje college bogdi
ꯀꯥꯔꯛꯄꯒꯤ ꯁ꯭ꯇꯦꯞꯁꯦ ꯁꯤ ꯌꯧꯔꯛꯇ꯭ꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯌꯨꯝꯗ ꯑꯣꯀꯣꯟ ꯃꯆꯥ ꯑꯃ ꯁꯥꯔꯒꯀꯣ ꯃꯃꯥ ꯃꯄꯥꯗꯤ ꯑꯍꯥꯟꯕꯒꯤꯗꯤ ꯅꯤ ꯇꯥꯔꯦ ꯄꯩꯁꯥ ꯁꯨꯛꯇꯪ ꯄꯤꯌꯨ ꯍꯥꯏꯗꯤ 5,000ꯗ ꯄꯤꯌꯨ 10,000ꯗ ꯄꯤꯌꯨꯅ ꯑꯃꯨꯛꯇꯪ ꯑꯦꯃꯥꯎꯟ ꯑꯃꯇꯪ ꯂꯧꯔꯒ ꯑꯃꯨꯛꯇꯪ ꯂꯣꯏꯕꯤꯌꯣ ꯁꯤꯉꯥꯏ ꯑꯣꯛ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯑꯣꯛ ꯑꯃꯈꯛ ꯂꯣꯏꯕꯗꯅꯦ ꯃꯥꯅ ꯉꯁꯥꯏ ꯇꯣꯡꯅꯤꯡꯉꯤꯕ ꯒꯥꯔꯤ ꯃꯆꯥꯗꯣ ꯑꯣꯛꯇꯨ ꯃꯆꯥ ꯀꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯆꯥꯗꯨ ꯃꯥꯅ ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯂꯨꯄꯥ 5,000 ꯅꯠꯇ꯭ꯔꯒ 6 ꯄꯤꯕ ꯑꯣꯛ ꯑꯃꯣꯝ ꯑꯃ ꯂꯣꯏꯈꯤꯕꯗ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯑꯅꯤꯁꯤꯗ ꯀꯝꯁꯦ ꯀꯝ ꯃꯥ ꯐꯖꯅ ꯂꯣꯏꯕ ꯃꯇꯝꯗ ꯑꯣꯛ ꯃꯄꯤꯗꯨ ꯂꯨꯄꯥ 30,000 ꯃꯌꯥ ꯁꯤꯠꯀꯅꯤ ꯃꯆꯥꯗꯨ 40 ꯑꯕꯞ ꯁꯤꯠꯀꯅꯤꯀꯣ ꯂꯨꯄꯥ 50,000 ꯑꯗꯨꯝ ꯄꯥꯏꯒꯅꯦꯕ ꯁꯨꯡꯆꯤꯟ ꯆꯤꯟꯗꯅ ꯃꯥ ꯑꯗꯨꯝ ꯃꯥ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯇꯝꯖꯅꯨ ꯑꯗꯨꯝ ꯍꯣꯠꯅꯖꯅꯨ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯑꯣꯛ ꯉꯥ ꯂꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯂꯥꯛꯀꯅꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯁꯤꯒꯤ ꯏꯟꯀꯝꯁꯦ ꯄꯥꯊꯣꯛꯄ ꯌꯥꯔꯦꯕ ꯑꯗꯨ ꯃꯥꯅ ꯆꯥꯈ꯭ꯔꯤꯕ ꯃꯆꯤꯟꯖꯥꯛꯁꯤꯗꯤ ꯃꯄꯤꯁꯤꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯦ ꯃꯆꯥꯁꯤꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯍꯧꯔꯦꯕ ꯁꯤꯒꯤ ꯑꯗꯨ ꯅꯦꯛꯁ ꯃꯥꯅ ꯑꯃꯨꯛ ꯑꯣꯛꯇꯨ ꯑꯃꯨꯛ ꯀꯥꯟꯅ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯑꯣꯠꯄ ꯌꯥꯏꯑꯕ ꯃꯆꯥ ꯑꯃꯨꯛꯀ ꯀꯣꯛꯍꯟ ꯇꯥꯔꯒꯗꯤ ꯄꯨꯔꯥ ꯑꯗꯨ ꯂꯦꯝꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯏꯟꯈꯠꯂꯛꯄ ꯀꯩꯅꯣꯁꯤꯡꯁꯤꯗ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯦꯟ ꯄꯥꯏꯗꯦ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗ ꯈꯛꯁꯨ ꯗꯤꯄꯦꯟ ꯇꯧꯗꯕ ꯁꯔꯀꯥꯔꯗ ꯉꯥꯛꯇꯁꯨ ꯍꯥꯏꯗꯕ ꯏꯁꯥꯅ ꯑꯣꯛꯁꯤ ꯐꯖꯅ ꯂꯣꯏꯕꯗ ꯑꯩ ꯀꯥꯟꯅꯕ꯭ꯔꯅ ꯑꯩ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩ ꯑꯃꯅ ꯑꯣꯛ ꯈꯔꯁꯤ ꯂꯣꯏꯔꯒ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯩꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏ ꯁꯤꯖꯤꯟꯅꯔꯒ ꯑꯩ ꯂꯦꯝꯈꯠꯂꯛꯏꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯣꯠꯅꯔꯝꯕꯅꯤ ꯑꯗ ꯃꯊꯟꯇ ꯂꯩꯕ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗꯒꯤ ꯀꯔꯤꯝꯇ ꯇꯥꯟꯗꯕ ꯃꯃꯥ ꯃꯄꯥꯗꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯂꯧꯔꯒ ꯍꯤꯡꯉꯤꯕ ꯌꯨꯠꯁꯤꯡꯁꯤꯅꯀꯣ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯂꯧꯁꯤꯡ ꯂꯩꯔꯤꯕ ꯃꯣꯏꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯃꯥ ꯍꯣꯠꯅꯅꯀꯣ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯅ ꯍꯥꯏꯗꯤ ꯃꯥ ꯀ꯭ꯂꯕ ꯌꯥꯎꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯂꯣꯏ ꯌꯥꯎꯅꯀꯣ ꯃꯌꯨꯝꯗ ꯑꯣꯛ ꯑꯃꯅꯤ ꯂꯣꯏꯕ ꯃꯇꯝꯗ ꯃꯊꯟꯇ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯏꯟꯀꯝ ꯑꯃ ꯐꯖꯅ ꯂꯥꯛꯀꯅꯦꯅ ꯈꯜꯂꯦꯕ ꯑꯗꯒꯤ ꯃꯥꯒꯤ ꯅꯣꯂꯦꯖꯇꯨꯅ ꯑꯃꯨꯛ ꯂꯩꯔꯛ ꯑꯆꯧꯕ ꯃꯥ ꯐꯥꯔꯝ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯔꯝꯗꯤ ꯑꯣꯛꯁꯤꯗꯤ ꯍꯧꯖꯤꯛꯁꯤ ꯗꯤꯃꯥꯟ ꯉꯥꯛꯇꯅꯦꯕ ꯃꯅꯤꯄꯨꯔꯗ ꯂꯣꯏꯔꯤꯕ ꯑꯣꯛꯁꯦ ꯆꯥꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯅ ꯑꯗꯨꯝ ꯍꯦꯜꯂꯦꯕ ꯁꯤꯠꯇꯕ ꯑꯣꯛꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯑꯩ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯣꯛꯁꯦ ꯂꯥꯏꯔꯕ ꯍꯧꯗꯣꯛꯅꯒꯗ꯭ꯔꯥꯅ ꯑꯩ ꯈꯜꯂꯤ ꯑꯣꯛ ꯂꯣꯏꯕꯁꯦ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 10,000 ꯈꯪꯗꯦ 5 ꯈꯪꯗꯦ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯦ ꯂꯣꯏꯕ ꯍꯧꯗꯣꯛꯄꯤꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯏꯁꯥꯒꯤ ꯏꯃꯥ ꯏꯄꯥꯗ ꯄꯩꯁꯥ ꯇꯥꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯊꯧꯅꯤꯡꯉꯤꯕ ꯏꯟꯈꯠꯂꯛꯄꯅꯤꯅ ꯏꯁꯥꯅ ꯊꯧꯅꯤꯡꯉꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯄꯥꯝꯕ ꯒꯥꯔꯤꯗꯨ ꯂꯩꯕ ꯉꯝꯒꯅꯤ ꯆꯍꯤ 1-2ꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯕꯁꯦ ꯑꯗꯣ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯌꯥꯎꯕꯤꯔꯒꯗꯤ ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯒ ꯍꯣꯠꯅꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯌꯨꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯟ ꯇꯥꯡꯗꯕꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯏꯁꯥꯅ ꯉꯝꯅꯕ ꯍꯤꯡꯅꯕ ꯂꯝꯕꯤꯗ ꯆꯪꯁꯜꯂꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯁꯨ ꯍꯦ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯁꯥꯐꯝ ꯆꯥꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯗ ꯌꯨꯠꯁꯤꯡꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯀꯀꯥ ꯁꯤꯅ ꯅꯍꯥꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯃꯈꯥ ꯇꯥꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯗꯤ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯈꯤꯇꯪ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯌꯥꯏꯗꯩꯁꯨ ꯈꯔ ꯍꯟꯊꯔꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯅꯣꯝꯕꯒꯤ ꯄꯥꯡꯒꯜꯗꯤꯈꯔ ꯍꯟꯊꯔꯛꯑꯕ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯇꯅ ꯑꯩꯈꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯁꯨ ꯉꯥꯡꯕ ꯉꯝꯃꯛꯇꯕꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯍꯜꯅꯤꯅ ꯃꯥꯟꯅꯕꯁꯨ ꯌꯥꯗꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯛꯇꯅ ꯆꯥꯗꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯁꯣꯟꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤꯕ ꯃꯔꯛꯁꯦ ꯃꯁꯤꯒꯨꯝꯕꯁꯤꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯇꯧꯅꯤ ꯑꯩꯈꯣꯏ ꯅꯍꯥꯁꯤꯅ ꯑꯃꯨꯛ ꯇꯝꯍꯧꯒꯗꯣꯏꯁꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯀꯥꯟꯗꯨꯗ ꯑꯍꯜꯁꯤꯡꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯕꯤꯔꯀꯥꯟꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇꯣ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕ ꯊꯕꯛ ꯇꯧꯔꯒ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯛꯑꯐꯥꯎꯗ ꯑꯗꯨꯗꯒꯤ ꯑꯣꯏꯔꯕ ꯃꯤꯁꯛꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯗꯤ ꯂꯩꯔꯕ ꯆꯍꯤ 50 to 60 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ 70 ꯃꯌꯥꯁꯤꯐꯥꯎꯗ ꯌꯥꯝꯅ ꯁꯣꯟꯈꯤꯕ ꯃꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯁꯤꯐꯥꯎꯗꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯉꯝꯃꯤꯑꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯞꯁꯤ ꯁꯤꯒꯤꯁꯤꯗ ꯑꯩ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯩ ꯏꯆꯥ ꯏꯃꯨꯡ ꯂꯩꯔꯕꯅꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯤ ꯁꯨꯔꯨꯗꯣꯏꯅꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤꯗꯤ ꯑꯩ ꯐꯠꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 50 ꯍꯦꯜꯂꯛꯑꯕꯅꯤꯀꯣ ꯑꯗꯨ
ꯑꯩ ꯏꯆꯥ ꯏꯃꯧ ꯂꯩꯔꯕꯒꯨꯝꯕꯅꯤ ꯋꯥꯔꯤꯝꯗ ꯏꯃꯧꯕꯨꯗꯤ ꯂꯩꯇ꯭ꯔꯒꯁꯨ ꯏꯆꯥ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯀꯣ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯧ ꯊꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ ꯑꯗꯨ ꯀꯀꯥꯅ ꯉꯁꯤ ꯍꯣꯠꯅꯔꯝꯃꯤꯕ ꯋꯣꯛ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯦꯞꯊꯣꯛꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯩꯈꯣꯏꯅ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯋꯥꯒꯗꯕ ꯊꯕꯛ ꯑꯃꯅꯦꯕ ꯀꯀꯥꯅ ꯉꯁꯤ ꯇꯧꯕꯤꯔꯝꯃꯤꯁꯦ ꯃꯈꯥ ꯇꯥꯕꯤꯌꯨ ꯀꯀꯥ ꯃꯁꯦ ꯍꯛꯆꯥꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯦ ꯑꯩ ꯐꯝꯖꯟꯗꯅ ꯍꯦꯛ ꯂꯩꯁꯜꯂꯨꯔꯕ ꯑꯗꯨ ꯇꯧꯔ ꯑꯩ ꯏ ꯆꯦꯟꯕꯒꯤ ꯈꯣꯡꯖꯦꯜꯁꯨ ꯋꯥꯠꯂꯛꯀꯅꯤ ꯑꯗꯒꯤ ꯑꯍꯜꯁꯨ ꯊꯨꯅ ꯑꯣꯏꯁꯟꯕ꯭ꯔꯅ ꯈꯜꯂꯦꯕ ꯑꯁꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯑꯩ ꯑꯣꯛꯀꯤ ꯂꯥꯛꯏꯕ ꯏꯟꯀꯝ ꯑꯩ ꯑꯣꯛꯇ ꯀꯥꯟꯅꯔꯤꯕ ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯑꯣꯛ ꯂꯣꯏꯒꯦꯅ ꯑꯩ ꯈꯜꯂꯦꯕ ꯑꯣꯛꯀꯤ ꯋꯥꯈꯜꯁꯦ ꯏꯁꯥꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯂꯩꯈꯤꯕ ꯄꯥꯊꯣꯛꯅ ꯂꯩꯈꯤꯕ ꯃꯤꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯥꯡꯆꯠꯇ ꯑꯩꯈꯣꯏ ꯁꯥꯗꯥꯔꯣꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯖꯤ ꯉꯥꯛꯇꯅꯦꯕ ꯆꯥꯡꯆꯠꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯤ ꯈꯔ ꯈꯛꯇꯅꯦꯕ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯤꯟꯃꯤ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯔꯣꯟꯁꯤꯗ ꯑꯩꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯃꯁꯤ ꯍꯣꯠꯅꯕꯁꯤꯅ ꯑꯩꯈꯣꯏꯅꯁꯨ ꯏꯟꯀꯝꯗꯨ ꯐꯖꯅ ꯂꯥꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯆꯥ ꯏꯁꯨꯗꯣ ꯆꯍꯤ 50ꯒꯤ ꯃꯅꯨꯡꯁꯤꯗ ꯏꯆꯥ ꯁꯦꯝꯃꯅꯤ ꯀꯩꯅꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯌꯥꯝ ꯂꯦꯝꯗ꯭ꯔꯒꯁꯨ ꯏꯆꯥ ꯏꯃꯧ ꯊꯤꯔꯕ ꯃꯇꯨꯡꯒꯤ ꯁ꯭ꯇꯦꯞꯇꯨꯗꯤ 50ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯣꯠꯅꯔꯤꯁꯤꯅ ꯂꯦꯝꯕ꯭ꯔꯅ ꯑꯩ ꯈꯜꯂꯦꯕ ꯏꯆꯥꯒꯤ ꯇꯥꯟꯖꯈ꯭ꯔꯒꯁꯨ ꯁꯤꯅ ꯑꯃꯨꯛ ꯂꯦꯝꯃꯛꯄꯁꯤꯅꯀꯣ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯦꯜꯂꯦꯕ ꯏꯆꯥꯁꯤꯡꯗꯁꯨ ꯑꯩꯅ ꯁꯦꯝꯕꯨꯟ ꯁꯨꯃꯥꯏꯅ ꯂꯦꯝꯕ ꯀꯥꯟꯅꯕꯗꯨ ꯄꯤꯁꯟꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯧꯁꯤꯡꯅꯁꯨ ꯑꯃꯨꯛꯀꯁꯨ ꯃꯣꯏꯅ ꯇꯧꯔꯛꯏꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯁꯤ ꯉꯝꯃꯦꯕ ꯏꯆꯥ ꯏꯃꯧꯅ ꯇꯥꯟꯖꯜꯂꯤ ꯃꯊꯛꯇꯨꯗ ꯄꯤꯁꯜꯂꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯕꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯄꯩꯁꯥꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯒꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯤ ꯄꯩꯁా ꯌꯥꯎꯗ꯭ꯔꯗꯤ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤꯅ ꯃꯥꯅꯦ ꯑꯗꯩ ꯑꯃꯅ ꯑꯩ ꯂꯧꯆꯤꯡ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯑꯩ ꯌꯨꯝꯐꯝ ꯑꯃꯗꯤ ꯂꯩꯔꯤ ꯑꯩ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯤꯕꯀꯣ ꯂꯧꯆꯤꯡ ꯃꯌꯥꯝ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯋꯥꯔꯤꯅ ꯑꯩꯈꯣꯏ ꯁꯨꯝ प्रमाणिको अचौबा आई फार्म लेत्रे लौ लेत्रे आई थबक तहौद्रे आई बिजनेस वाला आमसु ओइहौद्रे आई सेन थुम याम पाइबा इमुंग मनुंगजु आई ओइहौद्रे अदु आइगी हिंगोल अमगा युंबांगदि लैरि इन खलजे अदु ता आई सिखगला आई काइदि बिसानि होना दोन फुंबंग लैदौ मतने पिखरबा हिंगोल मसाम लैतागजु माइ ओकोन साबम अदि कनो साबम मतेम कोइबम अमदि लैरंगनिदना मदु दामतंग लोइबियोबा आइना हाइजरिजे अमतंग लोइबियो सुचोय सोइदना अदुगी प्रॉफिटना मरमदे अखोइना टेक टेक लोइ मतमजिदा सम आलू थाबा फदिगोम हुनबा हिंगोन चमन तौबजिनदि आई गाड़ी थुमचेत खकोने खतनेबा मादु योलगदि ओक्सिदि तसेंगना ओकना फंकदु प्रॉफिटसिदि सम याम लाइतबा लाइरबगी अखोइदि लिसिंग यांखै मा लिसिंग कुंथ्रा मा निफु मा इनकम लाकपजे अखोइदि कानाबा मचा पैसा अमगुमने हाइबवानि अदुन ओक अमनी सिदि लोइबदा मागिदु याम लाइ लोइ पुन ओक अमनी थाकपदि याम लाइना थाकप पोटने हाबा यदि असवाइबुक चथोरगा मना मसिंग खरा अदुम थीरगा चिंकु खरा कनो खतो युंगी अरेम अपा खरा तौर अदुम जायबा मसिना अखोइना सिनि आइना ओक लोइ तारगदि इसागी मतेक मता अना एकमक थोलक मतमदा सम अखोइना नारक मतमदा लुपा लिसिंग खुदक ते लिसिंग कुन कुंथ्रा फंगदबजु यावेबा खुदक के सुम प्रॉब्लम मयाम मणिपुर थोइजिंजे खोइगी लाइरबिंजे थोइजिंजे तसेना ओक सुमाइना हिंगोल ओक अमनी सुम लोइ तारगदिने कंपल्सरी मागी अदु पैसादुदि सोइदना कोमना अदुम फंगबंगमी हाबिजे आइना अदुम थमजगे कानै हाबि अखोइगी ककासिगा उनरगा अखोइगी वरी वताई ngसाइदि सारे अदु मयाम ओक अमतंग यंगमिनसे ककाना लोइबो ओकसिंगसे करम मोंगदा लोइरिनो हाबिदु सु मयाम यंगमिनसे ककाना सुम हाइबिरो मसिजे हातमने मसी चागोक अहामने ममांगी अखोइगी लाइचत लाखपुदु ओक्से पुरा मुक तत्खरेबा आइगे नौनो मो होरकपनेबा हाइदे से चागोक अहामने मा कोइजे मसा मापनने लाबा तरुक अमो ओहमने कमसिगी 20 days सुरे थम्मिबो ककाना थम्मिबो वाइगा अखोइगी चरुगा थम्मिसे मसी ककाना करम मवोंजे फिट कया थाहनबनो नत्रगना कया माइ तोबनो मसी फुट अहुम मखाय मागिजे फुट अहुम मखाय अदुमाइना लुई आइजे अदुमाइ लुगदा लु तारगदि माना खोटप मतमदा लेबाग यौबो ngamde मखाजि फ्लोरिंग तौदे वाइजे हिजलगा मसे था निपान मुसुरे आई वाइजे हुजपो पुरा शॉर्टपु ओइद्रिबो अदुगा माइ मसा कोपै चरु थागिबि चरुनि तोइजे मसा जिंगजे सिदा लैरे अदु माइ मचिनजागनि सोमदा अदिगि सिना सि 20 days सुरबादि सिना सिजु हातमने हातम चागो कया सुबो ओइदिनो चागो अहानमने चागो अहानमने अहानमने माजे इंगबजिदा मचिनजाक से खरा चिलाउ थीदना मयां खतन कांग्रे अदु माइ मसाजे मचा
ꯇꯔꯥꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯥꯕ 5 ꯑꯃꯨꯛ ꯁꯤꯁꯤꯅ 15 days ꯁꯨꯔꯦ ꯅꯨꯃꯤꯠ 30 ꯊꯥ ꯀꯌꯥꯗꯒꯤ ꯌꯣꯟꯕ ꯌꯥꯒꯗꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ 45 ꯗꯒꯤ 50 ꯐꯥꯎ ꯃꯅꯨꯡꯗ ꯌꯣꯟꯕ ꯌꯥꯎꯋꯦ ꯅꯦ ꯑꯕꯞ 55 ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯋꯥꯏ ꯑꯃꯨꯛ ꯅꯨꯃꯤꯠꯁꯤ ꯁꯨꯔꯀꯥꯟꯁꯤꯗ ꯀꯣꯛꯄ ꯅꯨꯃꯤꯠꯇꯤ ꯊꯥꯔꯦ ꯑꯗꯩ ꯁꯤꯁꯨ ꯍꯥꯇꯝꯅꯤ ꯍꯥꯇꯝ ꯉꯥꯛꯇꯅꯤ ꯁꯤꯅ ꯃꯆꯥ 9ꯅꯤ sina kuidri numit humni mukta ngari masa kokpa numit humni mukta ngari ba humni mukta ngari mase adu masa sida kaya ne haba masa nipan ko kaka sigi wok loi diba mo se yengbiu kaka na sari ba khoi gi oki makol hai tare adugi matik phajana adagi hoji leiriba mafam se manam mahasu karigumba mata chende khoi gi wai taroga khoi gi fit ani makhai ahum gi chang thahal la kan du da thambi bane se manam su chende mayam yengbiu som da su leire wok asina masa kokadabne kokadaba ngasi je ngasi manga ni hafta amang manung da maji ko ni sigi mapijim okse akhoi gi macha da gi loi base macha da gi na akhoi gi macha kapa lobai ya matam se tha kaya changbi ka kamai na taw bi masi aina sum loi padadi aidi tha ni pan mu adai di macha loi tha ni pan surok ko sidai macha loi akhoi na mapi di khaina raga macha ji loi rak paje tha ni pan mu suba suruk pa swai di macha ji loi haitar ni pan ma pan na ko ka daw ba wai bra si ko khra matung si masa maje mu kaka sida akhoi gi boy gumba se thela ga lai se kaka kano ni mai masa kokpge duration je aina kokpo numi si isalauba adigi manukta hida ka pokot pa kedoji isalla thambai ni mai aidi man hafta hum hafta hum numi humni gan toba akhoi gi matam je kokadab de se koina lepa haita adugi to sida leire akhoi gi mapi macha ga akhoi gi khai dokna driba hai tare adu kaka asomda leibiri ba oksing do mug yeng minasi ko ka hoi sida leire akhoi gi kaka na akhoi gi okki machinjak hai tare machinjak phutnabagi jaga ne ase kaka masi kaka na karamba mongda akhoi gi sing oiro adagi kamaina phutpi bono kaka simlapa habi masi je kano ne akhoi chekna sabane masi akhoi bije saba hai ko akhoi gi singi leba angang baje si ji toroga akhoi chektek icham cham chektek se thar oiro sekelo chektek ataba si konda tabdo lawruga chingi leba sina akhoi simen gi mahut chile ko kuina sabane akhoi na simen natte bako natte lebang ni adu gu waram te simen adu duga se toji chek ahum yung edana adu duga akhoi in phut ka dori patra je sigi marep siga hapet manhan bai tare adu mangak yona adu ga akhoi na phut ka dori masak singje napi singbi di kobi mana lapu adigi pangkhok phut ka dori item jing to hapchalagani si wai je adum hijanba mai thagalaga sima phut khara pajina adum si changba moraga ba nomana mari rak adum munjale bache si ji mana phut pajina adum sema adum hapchana chen khumjala mathanda adum munjarpa adum paisa changhan da ba yai sina ne aina sai chen yam changdi haido iwa wadi haido wai jina si chang dana akhoi gi iwa wa dana akhoi gi kon sida akhoi gi phut ka da ba machinjak sing ji hana arrange tawraba matungda ai choi bu khakta nei wa ba soi bu khakta hai ka kan wa ri se do sida machinjak se sida hapaga akoi ba se wai ne haijal kan du da phulaga akhoi gi leiriba patra sigi mangak yona akhoi gi wai se haijal kan du da akhoi kanu taw hai tare mai suraga adu mai thabadi dum nakan gi nungti gi thaba nate masi je mathak te dum thar je nakan si wai pe thorok pun thar je adu amuk thagat ki bu wai jina ne yam kuina chatleba numini ni humni bu chatleba mande wai do sum patharak paje da khoina sum baji sum kothoe adu masi ka masi jak se kothoga oina tawbibra kothoe mai sakat padi yar sakat te sidai sum kothoki ba ko loktoki ba mu hapchan ba wai ji sum haijan ba adu makha da mathi na sum kothoki ba adi ho baji da mathak da sum wai sum sijan ba adu mai towe yam lai ba mawong da ka na sel isang da bida akhoi gi o machinjak phutpagi hai tare sing kharaga wai kharaga hai tare adu kaka gi thamni bo woki adu kaka masi gi akhoi gi kaino se magi slope se yam nang ngamal la su kaino tawdaba khitang yam slope che masi hana aina sen
ꯂꯩꯇꯕ ꯍꯥꯏꯗꯣ ꯌꯥꯝ ꯅꯥꯟꯅ ꯂꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯂꯩꯇꯕ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯒꯤꯗꯤꯀꯣ ꯁꯨꯃꯥꯏꯅ ꯐ꯭ꯂꯣꯔꯤꯡ ꯑꯃꯈꯛꯇꯪ ꯆꯦꯛꯅ ꯁꯥꯕꯤꯔꯦꯗꯅ ꯕꯥꯒꯣꯁ ꯁꯨꯃꯥꯏꯅ ꯁꯥꯕꯤꯔꯒ ꯏꯆꯝ ꯆꯝꯅ ꯋꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯥꯖꯤꯜꯂ ꯌꯨꯝꯗ ꯐꯪꯕ ꯋꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯋꯥꯁꯤꯡ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯥꯖꯤꯜꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯔꯛꯄꯅꯦ ꯑꯩ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯒꯤ ꯃꯀꯣꯟꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯉꯁꯥꯏꯒꯤ ꯀꯀꯥꯒꯤ ꯑꯁꯣꯝꯗ ꯆꯦꯛꯅ ꯂꯩꯍꯧꯔꯤꯕꯗꯣ ꯑꯗꯨꯏꯗꯨꯅ ꯀꯩꯅꯣ ꯑꯣꯏꯔꯀꯥꯟꯗꯨꯗ ꯃꯁꯤꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯗ ꯂꯣꯏꯈꯤꯕ ꯃꯀꯣꯜꯗꯨꯅꯦꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯒ ꯀꯀꯥꯒꯤ ꯁꯤꯗ ꯃꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯁꯤ ꯂꯩꯔꯦ ꯐꯨꯠꯄꯅꯤ ꯁꯤ ꯑꯩ ꯄꯤꯖꯔꯤꯁꯦ ꯃꯁꯤꯅꯤ ꯀꯀꯥꯅ ꯁꯦꯜ ꯏꯆꯪ ꯆꯪꯗꯅ ꯌꯥꯝ ꯀꯣꯝꯕ ꯃꯑꯣꯡꯗ ꯂꯣꯏꯔꯤꯕꯁꯦ ꯁꯤꯗ ꯂꯩꯁꯤꯅꯤ ꯃꯣꯏꯁꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯕꯗꯨꯅꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯂꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯋꯥꯅ ꯂꯣꯏꯖꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅೋ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯁꯤꯕꯤ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯑꯗꯒꯤ ꯃꯈꯜꯒꯤ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯍꯦꯛ ꯁꯤꯈꯤꯕꯁꯦ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯦꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯂꯣꯏꯕꯤꯔꯤꯕ ꯑꯃꯗꯤ ꯂꯣꯏꯅꯤꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯑꯣꯛꯁꯤ ꯁꯤꯔꯒ ꯃꯥꯡꯈꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯅꯤ ꯑꯩ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯃꯈꯥ ꯇꯥꯅ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯃꯁꯤꯗꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯦꯅ ꯈꯟꯗꯣꯛꯄꯤꯌꯣ ꯅꯤꯡꯍꯟꯅꯕ ꯁꯨꯡꯇꯧ ꯇꯧꯗꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯛꯁꯦ ꯂꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯕꯕꯨ ꯂꯣꯏꯔꯕꯗꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯀꯀꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯊꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯒ ꯑꯣꯛꯁꯦ ꯂꯣꯏꯕ ꯍꯧꯔꯀꯥꯟꯗꯨꯗ ꯑꯗꯒꯤ ꯂꯣꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯁꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯆꯥꯎꯔꯕ ꯀꯥꯟꯗꯨꯗ ꯁꯤꯈ꯭ꯔꯀꯥꯟꯗꯨꯗ ꯑꯩꯅ ꯉꯁꯤ ꯃꯥꯡꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯛꯁꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯜꯂꯒ ꯂꯣꯏꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯐꯪꯒꯅꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯌꯥꯝ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯃꯁꯤ ꯀꯀꯥꯗ ꯍꯥꯟꯅ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯀꯀꯥꯗ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯩ ꯀꯨꯏꯅ ꯂꯣꯏꯔꯕꯅꯤꯅ ꯅꯥꯈꯤꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩ ꯑꯣꯛ 7 ꯄꯨꯂꯞ ꯁꯤꯈꯤꯕ ꯌꯥꯎꯏ ꯑꯗꯒꯤ ꯂꯥꯌꯦꯡꯉ ꯍꯤꯡꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯇꯧꯕꯇꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔꯗꯤ ꯑꯗꯨꯝ ꯂꯧꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯐꯦꯠ ꯇꯥꯛꯂꯛꯄ ꯍꯥꯏꯔꯛꯄꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯏꯟꯕꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕꯗꯨꯕꯨ ꯃꯀꯣꯜꯁꯤ ꯈꯔ ꯂꯨ ꯅꯥꯟꯅ ꯑꯗꯣ ꯑꯌꯥꯝꯕ ꯃꯀꯣꯜꯁꯦ ꯅꯨꯡꯁꯥ ꯌꯩꯕ ꯃꯐꯝꯗ ꯃꯀꯣꯜꯗꯤ ꯁꯥꯍꯟꯅꯤꯡꯉꯦ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝꯗ ꯁꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯐꯩꯌꯦꯕ ꯑꯗꯨꯒ ꯋꯥꯄꯟ ꯃꯈꯣꯡꯒꯨꯝꯕꯗ ꯎꯄꯣꯟꯁꯦ ꯁꯥꯍꯟꯅꯤꯡꯗꯦ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝꯗ ꯃꯁꯤ ꯂꯥꯏꯅꯥ ꯅꯥꯒꯜꯂꯤ ꯎꯆꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯅ ꯕꯥꯒꯣꯁ ꯆꯪꯉꯒ ꯃꯣꯏ ꯐꯤꯚꯔ ꯇꯧꯔꯒ ꯚꯥꯏꯔꯁ ꯁꯟꯗꯣꯛꯑꯒ ꯅꯥꯒꯟꯕ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯄꯣꯠꯅꯤ ꯑꯌꯥꯝꯕ ꯅꯨꯡꯁꯥ ꯌꯩꯕ ꯃꯐꯝꯗ ꯁꯥꯔꯤꯉꯩ ꯑꯣꯛꯁꯦ ꯅꯥꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯑꯩ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯎꯀꯣꯟ ꯁꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯎꯔꯨꯝ ꯋꯥꯔꯨꯝꯗ ꯅꯠꯇꯕꯤꯗ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝꯗ ꯁꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯇꯥꯏꯅꯔꯒ ꯕꯥꯒꯣꯁ ꯊꯝꯃꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯎꯆꯤꯅ ꯂꯥꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯦꯚꯔ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯋꯥꯄꯟꯒ ꯅꯛꯅꯕꯁꯦ ꯎꯆꯤꯅ ꯂꯥꯛꯑꯀꯥꯟꯗꯨꯗ ꯃꯆꯤꯟꯖꯥꯛꯇ ꯀꯔꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯤ ꯐꯥꯏꯖꯜꯂꯝꯕꯁꯦ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏꯕꯅꯤ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯤꯔꯤꯕ ꯑꯣꯛꯄꯨ ꯄꯥꯝꯅ ꯂꯣꯏꯒꯦ ꯈꯟꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤ ꯆꯍꯤ 15ꯗꯒꯤ ꯑꯣꯛ ꯂꯣꯏꯗꯨꯅ ꯂꯥꯛꯑꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯂꯩꯅ ꯑꯩꯈꯣꯏ ꯑꯣꯛ ꯂꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯤꯂꯟ ꯁꯥꯐꯝ ꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁ ꯀꯌا ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯁꯤ ꯀꯀꯥꯅ ꯍꯥꯏꯕꯤꯔꯝꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒ ꯎꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯀꯥꯒꯤ ꯇꯥꯡꯂꯕ ꯃꯇꯝꯁꯤꯕꯨ ꯀꯀꯥꯅ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤꯗꯃꯛꯇ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯀꯀꯥꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗꯒꯤ ꯏꯅꯥꯎ ꯖꯥꯅꯤꯡ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯃꯤꯟꯅꯖꯦ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯊꯦꯡꯛ ꯌꯨ